Mutata YouTube channel lebire by Snow Miyam Purampu Mongol Natana welcome Taujari, Nusibi Snow Miyam Purampu Mongol Natana Kuramjari, Snow Miyam, Messi Su Mongol Natana no Buglu Pudun Laxagi Miyam from the Sia Taujagi. I don't know by Snow Kanagumana Mongol Natagi channel Sibu Miyang Tabiramba and Birama Taragadi, like, share, subscribe to you have wapam say thamjage. Ado Snow Miyam ngasi aina thamjaga dobo wapam masi nungsiraba iramdam Cachar iramdam dale biba Snow Miyang mapamda ai kasu khangjadraba mangal nataina wahai amanitang share taujage Miyam lana lobiganu nungsiraba Snow Miyamna mangal natana sum haijariba wapam masi sum taminasi lominasi haibo phamjai thamjage Snow Miyam. Ado Snow Miyam haukiba jungi tang tarukta akhoi Manipur state diri haiba diri asida ko soibam sarat kumar bumyathina halambai matangda crime chawma thokre sigi matangda Snow Miyam July jungi tang tarusrang asi July sure ko haiba mafam asigi sangum matam asida Manipur diri dalai biriba imai ben kaya siu se kaya na mera party kaya na gana san kaya na thana tauki ko Manipur Sarkar from the demand Toki Tabi Toki, a Shiva Madugi proof came the Pangba lately. Madugi Luina Luina all Kasara Sam Manipur Miyamna Kangaraba, Jirigi, Sarame, Lanimbu, Ninjariba, Tomiba, Kugi, Ming Panjarabada, Oja Tomum, Oja Dhani, Loinaraga, Organization Kayaga, Maya Patikayaga, Pulle Haraga, Go, Chakiba, Kugi, Jungi, Tang Mapanda, Kugi Jiri. Lediba Jirigi State Police Kogi OC DSP SP Lediba Loinana Assam Fangi Officer Single Loinere Hariga Mokona agreement Matonaki Madam Dikari agreement no sum Hybata Aja Tanina Tabiki Wanasankia Pulerga Sobam Sarakumar Gi Nyatin Halamba Matanga Sita Halan the Musin do Putopiu Loinana Mokogi Gari Supabiu Duga Sobam Kumar Saraki Toiba Todo Shikari Matkam Hand Toki Bono, Hibasiki Moki Wells, Bibu Haidana, agreement Tonoki. Tonoki Matamda, Jiri Delebriba, Officer Singna, Madugi, Kanodo, agreement Domona, Exceptoki, Hibadini, Tramangani, Manunda, Akoi Suidana, Mu Singjudu, Niat Halamba, Mu Singado, Akoi Suidan Paraga, Sinagani, my Garisu Putokani, Hiba Wapamasi, Moyam from the Piraki. Adu Wapamado. Haiba wapamase Manipur Sarkar dabau mukhaina wapami thangki paniko Oja Dhanina ngangbada yin tajahobani news ta adugi haigi ban mi 15 days manungda mokhoi sing adu mihat pasing du phara putho pigani sinagani haiba wapam thangjo phamdo ngasi bawsu madugi kaino duma kaiguma khangba ngamdi dai Snow Miyam yam tabisi hariba waphamdo ngasi 15 days mitra mangane teba over ngasi July thar July ngasi date 23 changeba Snow Miyam ko maramaduna ngasi bawsu sarkar Manipur sarkar karigumba madugi hari putho pusu ngamde phaba su ngamdre irang thoiba imung du su karigumba masu piba ngamdre haujibaksu thoiba soibam sarkumata natanam jiribam dalariba pumpurama awana taba matam siga ko haji mayamna mateng tawri lili kemda masisu se leire Snow Miyam masigi matungda ikhang khangodana masigi matungda akhoi Cachar police akhoi manta sapna yamna cheksanna akhoi Cachar state police na adana cheksinna ngak sena lei aduna akhoi silchar Cachar SP sapoina hanan thagachari jamna cheksan lei Cachar da ji jamna Jackson police protection tawduna phajana chathana leiri masigi manung asidana han ikhang khangodana mayamna tabiraba khangbira matani lalhoba kuki terrorist ahum Cachar police na phaki Kisnapur Cachar Sunai Kisnapur Dorom Kusidrom police na phabadagi makhoi asi wahang pakhungi damakta bugon singkongda pubani masi aina haibante Snow Miyam news da haiba tabado masigi taba matungda aina Cachar gi Snow singdaina wafam khara kugi akhoi maitei Snow singi damaktaina share tawjabani maramdi matamachita Cachar gi police na moi wahang pakhung pumotamda atopa moi larok khaga khuthonar patagi makhoi homdo guli panbadagi makhoi asi silcha medical jawraga silcha medical college ahum se date oibani hariba ahum masi auto re phaba koina media do ujamatna moje khulai ko na phabani Snow Miyam ko makhoi ahum masi lalhobo oiram jai oiram deba simpmi atu mi jam oiram ja du khulai jawna pharabani makhoi lalhobo na lawre Snow ko masigi matang de Snow Miyam hariba Cachar
si bubon haiba pham ching jungle ni yamna songba ko atopa terrorist na leibadan yamna leibada khutung chagada mafam ama oibanina maram maduna na kasada leiba isnaw myam akoi se jamna hauji mising nasingna leibasina phai haiba phamse I thamjage kasada leiba COS kaya NGO kaya club kaya organization kaya leiba punamak asia khoi ji jamna mising nasingna leitaba jate koi sinaw myam akoi meitei gidi kai lei mase media da harige nungai te akhogi di thongna nga do adu natana upai leiti thongna nga riba posak do mado mare tumam da khogi phamung haitare thaina khoi palonggi phamung lukhumda khuya da thamiba khoigi nga semnam do madu natana khoi upai leiti ba hojik to riba khogi condition ja meitei khogi maram madu na sinaw myam akoi jamna cheksin ba machange masigi matanga site sinaw myam hojik ngarang date 22 date kungani thoi ngarang asi kanuni nthoka bani ni ase akhoi Cachar fulato jiri lambi markulen haina myam khangnari ba markulen sinaw myam ko markulen da leiriba akhoi gi mar community myam na hariba nahan gi nihat khiba ahum uki ahum lalo ahum asia mokhugi damakta moi ngarang mar community mayamna le chakhi mokhoi ahumgi matang sida sinaw myam kha chiki mite moi phimu setana moi benar paidana jamphadana le chakhi mokhoi lekhidaba ahum sigi matang asida teacher SDO da moina chit thinakhi lolona Assam sarkar yamhamda moina demand toke sinaw myam munna sinaw myam tang akhoi khanthaminasi akhoi hoite sinaw myam ado makhoina ngarangi ma committee chaliba rally asia sinaw myam aina media da ujabani news da ujabani ko ubachida aina sinaw myam damo aina share tawjabani matam siga makhoina Assam sarkar phamda ngarang civil ki maphamda makhoina demand tawki sigi ba ahum mase lupa karo karo mam demand tawi lole na amukamu makhoina kari wafamam thangki leikhidaba mioi ahum sigi bache mase police ke counter de leitabani maramar magu matik chaba dia singa moibu inquiry chathaba pami lole na hariba dead body ahum mase moni kai harieta Mizoram gi doctor na makhoi je post maintain to pami na moi demand tawi sinaw myam mun tabi ko aina haribasi aina sem sana haibante sinaw myam su loin tabiramagani ko masigi news ta maramaduna sinaw myam kya chikchanna ngarang makhoi se le chakhi maramaduna Cachar iramdam da leibiriba akhoi gi Cachar se kanodi ga hore ko atai jiri kanodi jiri songwang de na jinga ga man fulatol daina akhoi gi Cachar leibam pham punamak siga aina haijen bari sinaw myam hojik jamna akhoi laithukpa jate chatpa khotpa akhoi jamna haina singna chatpa mathau tare sinaw myam maduna sinaw myam akhoi ayuki nungthingi nungthangi chatpa khotpa mase jamna chiksenba phai haiba phamdei thamjage ko adu myam punaman hena khangaba matani maram adu bubon elaka ta leiba nusijaba sinaw myam CSO myam organization kayana su khoi Cachar de su meiti tengol sinaw myam su leiri ko sinaw myam akhoi sina kari position toroga karama mong do akhoi si chikchana leisi haiba wafam ase mase akhoi khanthabinarsi loina na aina Cachar iramdam da leibirba nam sonba oja sing inaw sing phamdasu aina wahai amani tang thamjage handak asi jiri thoiba irang matang asidani ko aina thamjaningi se haibadi ngasi ai date 15 da su jiri da isai baton laki ai chatkide adun handak Cachar gi isinaw khaya amani isai chapa jauri jirida masi isnaw myam waraubinu ko mangal gi tarap tagi di aina handak Cachar gi jirida isai chapa se ai chalhaningde isnaw myam lolona jiri bam dali ba nam somba isnaw singsu Cachar landamda lahaningde irang sin lodipa jabatse maramdi karigino haida aina haijene isnaw myam hojik leiriba Cachar fultol deina jiri jobos marak ase jungle jing matani ko maske myam am leire ba isnaw myam maramaduna jungle haibasi jungle ni sinaw myam
second amada sat tawbada kaino pata phangdaba adumba jiri lambini wang kharaba tingi lu haba lokchapni madugi manung asi karigum mama gotona ma thok matamda pata phangba mafam matiyaba isinaw maya maram maduna isinaw mayam hojik yengo manipura thoiba irang aji chahi ma kai fajalale jiri thoiba irang aji thama ani bharaka dore isinaw ngasi bo sarkar na karigum mama action lobo ngamji ko manipur sarkar na sim thajabu isinaw mayam jengo isinaw mayam jungi tang tawda soibam sarkuma iyamba lekidai matang asida mani jiri daleriba paira paibi kayano ga kayana sarkar phamda thamgu dabi demand ngasi bo sarkar na karigum bama action lode lorumba su jai moina sarkar na haiki bagi matam didi over oi kare chinaw mayam maram maduna aina haijaning badi ngasi kasada lebe chinaw nam sombasing aina aigi wakhandagi di kasadagi jiri da chalaga nam sombase aidi chatabana phagani haiba wafam ase thamjage chinaw mayam hena khangbirabani go aidi jamna ju khangbunate akoina chalibase kasal lakhipu phulato dagi chalin ko jiri chalibase akogi phulato men karong daleriba akoina ta subasana boss leriba waraubinu na ta leriba mafam akogi thangal jenale mafam second chali markulin de chali lambisa jiri ghat paune akoina chakadop chiko masigi marak se kari lei chinaw mayam atupam jati matan tik than leraba jangal mato oriba hariba jangal segi ne second amra sattoroga git nambada mafam khangma ngamoridaba pata phangoridaba lusen hibda pekpak lauroido mafam ni maram maduna nam somba ojasing jaragati matam kharani tangdi aikhoi nungsi chanana isinaw sega maiga tanana kasar nungsiraba iramdam lairaba kasalandam masida isinaw khoi nam sona chapminariba nungainariba haraumariba isorgi nam sole mapugi nam sole base akhoi matam kharani tangdi manipurgi irang asina hanthadibau jabati akhoi kasada sum nam sonsi aduna kasalandam thadome haiga jiri lamdam da chalaga suradha karma chala nam sonbase masintangdi matam kharin tangdi ai tangai biu haibo wafam se isinaw ai mayam thamjage mase nam sonba ojasing isinaw sing waraubinu na hantasu akhoi kasage isinaw sing nam sonba chali ado nam sonba chapase isinaw akhoi mayam group ni akhoi mari ni mangani haidana hetta chapiganu ko isinaw mayam kari mi mari mangana kasu tawja ponte hojikan che ko isinaw khunau bin changba maru amana asung loibani maru mangana asung loibani ko suk chawba suk changba lathi na te isinaw mayam suk changba maru manga khana sung loija poni ko maram maduna nungsiraba isinaw nam somba ojasing isinaw sing aina hajaning badi akhoi handagi thokiba bubon chigong thokiba irang sigi matang asina akhoi jamna jeksana leisi hauji makidi oina kasargi police na matik chana protection tongna leiri sason tori masi oina kasargi police officer singbu kasagi police mayambu aina mangal natana chamlak hana aina salute tori adugi matik chaba mokoina jection thorang leiribase kasagi police bu matam puramukta mangal natana thagatri aina matam purumta aina salute tori kasar police bu aina salute tawjari loina kasada leiriba isinaw siyoso mayam isinaw mayam loina ubirabani ngarangi tawriba mokoi chaliba lili mon demand taw puramukse isinaw loina tarabani ko mase tabadi aina sum video macam share to Japanese isinaw mayam koi section na leisi haina singa leisi lakhipu chapa phulato chapa masi jam section si koina kasar chaliba khogi terapur kai le phamsi jungle matani isinaw mayam ko masi chu khitang section bio lolona na kasagi nam sombo jasing matam kharani tangdi manipur irang sim lodi bau haudi jiri lamdamda khoi nam sonba chapase kharani tangdi pothasi haibo phamje thamjage isinaw mayam matam kharan tingwar suwana khoi jiri lamdamda nam sonba chapase akhoka lepsi haibadi akhoi chailambam se khoi chalib lambi se lan phamgi lambung mayai deni ko khoi chal samna haidabada ko akhoi gi bihu changba marakto madugane khoi skuru khetalan mayai deni khoi changi base maram maduna khoi group ni akhoi mangani tawni chali aidana ne isinaw mayam sawas to biganu akhoi ase phajom puri chanun thingri mijati lone khangabani ko maram madun siraba isinaw mayam mangal natana ngasi thamjai wafam ase isinaw mayam waraubinu warau puro to biganu aina kai wahai amani sogibe tarage isinaw mayam ngakpigani ko lolelona na matam kharin tangdi akhoi jiri da nam sombase pothasi haiba wafam se thamjage lolelona na kacha iramdam lairaraba kacha lamdam dale isinaw mayam puramak akhoi chekchinna laiminasi haiba wafam de thamjaraga ngasi gidi aigi video da swaida sumlo sanjage isinaw mayam puramak